अहानबदे यमना मरुओइब अपडेट खरा थमजगे इम्फालदगी लंजेनखिबनी हाइबसिंगदगी ITLF न रुपा लिसिंग अहुम लमगी पता लौसिनखिबगी वाथोक लागले इम्फालदगी लंजेनखिब कुकीसिंगगी लंथुम सेनगनी हाइदुन इंडिजिनस ट्राइबल लीडर्स फोरम ITLF न मियोइ कयादगी रुपा लिसिंग अहुम अहुम अमदी लमगी पता लौसिनख्रे हाइबगी वाथोक लागले सुराचनपुर लैब लंजेनरक अदुगी ऑर्गेनाइजेशन जॉइंट इंटेलिजेंस डिस्प्लेस पर्सन हिरम अदुगी मतंग चलिब थासिगी तरागा मरीद ITLF की प्रेसिडेंट वका चेरोल अमा पिसिनखिबदगी वाथोक अदु खंगनरखिबनी मिजो मार वाईफाई अमसुंग IDP सिंगी ऑर्गेनाइजेशन अदुगी मिहुत कयान खुयक पीदुना ITLF की प्रेसिडेंट चेरोल अदु पिसिनखिबनी चेरोल अदुदा पल्लिब वफम सिंग दिसही अनिगी ममंग द लंजेनरखिब मियोइ सिंग अदुदगी ITLF की प्लानिंग डिपार्टमेंट न इम्फाल दगी लंजेनरखिब मियाम द असुंबा वायल फंगनब सुप्रीम कोर्ट केस फाइल तौनबगी दमक लुप लिसिंग अहुम अहुम अमदी लमगी पता सिंग खोंगतखिबनी प्लॉट नत्रंग लमगी पता अममम हाइदिबा सेनफम सिंग अदु लौखिबनी लेबक थिबदी सही अनि हेलब फावबद हिरम अदुगा मरी लेनना करिगुंबा मसक थोकपा थबुक अमत लौखलकपगी ममी ताद्री ओइरक्लिब फिल्म अदुदा लंजेनर बे मियोइ सिंग अदुदगी खोंगतखिबा सेल अमदी पता सिंग अदु सबसाब मरी मखों खंगन बियो हाइरी पिसन की बसे चांग सिंग अदु कानागी मकुत लैरिबनो लंजेनरी बसिंग दगी खोंगत पसेनफम सिंग अदुना कानाना पाइरबगे नत्रगन कारम बहिरम द सिजनखरबगे हाइबगी सबसाब पाखुम पिरकनब कयारक हन्ना हाइजकिबा लैख्रे अदुबु ngasi फाव वफम अमत फोंगदोक्तना तुमिना लैसिनख्रे मराइबक थिरबा लंजेनरी बा मियोइ सिंग अदुदा कानागुम मियोइ खरना अरानबु मोंगदा लमजिंग लब्रा नत्रगना मरी लैनबा डिपार्टमेंट अदुना मखोइबु खुलाई ओइना सिजनरबरा हाइबगी सिंगनबा लैरे अदुगुम्बा मथौ मसक खंगदबा मिनम बनत्रग नमथाक तौबा मियोइ कया ITLF ता लैबना लुप अदुदा मियामना थमलंबा थाजबा सिंग नोंगमा नोंगमगी मांगसिलकले मरम अदुना लंजेनरबे सिंगदगी खुंगतखिबा सेनफम सिंग अदु करीदा सिजनखिबगे मदुगी मसक थोकपा थबुकना करी लैरबगे नत्रगना सेनफम अदु करंबा हिरमदा सिजनखरबगे हाइनासु हंगलकली खुंगतखिबा से चांग सिंग अदु कनागी मकुत्ता लैरिबगे अदुगा खुंगतखिबा सेनफम अदुगी अपुनबा मसिंगना कयानो वाफम सिंग असिगी पाउखुम मियामना खंगनगदबनी सही कया अवाबा खंगलकलबा लांजेंगनरबा सिंगी असुंबा वायल फंगनबा अमदी मखोइगी दमकता पांगथोकदबा थबक थोरमसिंग अदु ट्रांसपेरेंट ओइने मियामदा उहल्लु हाइना जॉइंट इंटरनली डिस्प्लेस पर्सन सुराचनपुर की चेरोन अदुना ITLF के प्रेसिडेंट दा खंगन की हाइरी कुकी लेजिस्लेचर सिंग न मणिपुर अनौब लाइंगक सेंबदा यावरोय हाइबगी अइबा चेरोल सिंग पिसिनबा ngамदना लैरी ममांग चही के दिसंबर थादा गुवाहाटी दा फमखिबा कुकी लेजिस्लेचर सस्पेंशन ऑफ ऑपरेशन ग्रुप की लुसिंगबा सिंग अमदी कुकी जो काउंसिल की मिहुत सिंग पुनः फमिन अदुना यानाकिबा कुकी लेजिस्लेचर सिंग न मणिपुर अनौब लाइंगक अमा सेमनबा थौरांगलिबा असिदा सरुक यारोय हाइबगी अइबा चेरोल सिंग सु ग्रुप की लीडर सिंग अमदी KZC दा अककनबा मतम अमदा पिरकनबा खंगनखिबा अदु हौजिक फावबगी कुकी MLA सिंग न मखोइगी अइबा एश्योरेंस पीबा ngамदना लैरी हाइन थाजबा याबा पाव अमना फोंगदोरकली हौजिक लैरिबा फिल्म असिदा मिनिस्ट्री ऑफ होम अफेयर्स न BJP सेंट्रल लेंगा की थौसिल थौरांगी मखादा PR थमलिबा मणिपुरी स्टेट अनौब लेंगा अमा सेमनबगी पांदमदा ममांग सही की दिसंबर थादा कुकी जो MLA मरी याउदना तंपाकी MLA सिंग लोइनना मिफम फमदुना मणिपुर की हौजिक ओइरिबा पॉलिटिकल की फिल्म अमदी लॉ एंड ऑर्डर की फिल्म सिंग रिव्यू होदुना खन्नकी मसिगी इकान कानादना कुकी MLA सिंग न सुदा लैरिबा ग्रुप सिंग लीडर सिंग अमसुंग KZC की लुसिंगबा सिंग पुनः फमिनदुना कुकी MLA सिंग न अककनबा मतम अमदा मणिपुर अनौब लाइंगक सेमनबा थौरांगलिबा असिदा कुकी MLA सिंग न सरुक यारोय हाइबगी एश्योरेंस पीबगी लोइनना कुकी जो कम्युनिटी सिंग न तालिबा सेपरेट यूनियन टेरिटोरी विथ लेजिस्लेचर असिदा मपुंग ओइना सगुतकदबनी हाइना यानकी हाइरी यामना लुरिबदी BJP दगी कारखिबा कुकी गी MLA तरेट अमदी MLA अहुम अमना कोना स्टेट BJP लेंगाक्ता सौगतुना मणिपुर पॉपुलर गवर्नमेंट अमा लैरंबनी मरम अदुना कुकी जोगी MLA सिंग हौजिक यामना लुबा फिबम अमदा लैरे मरम दि BJP सेंट्रल लीडर सिंग गी यानबो बुजत कदरना तगना सेपरेट एडमिनिस्ट्रेशन तालिबा कुकी ग्रुप की मिलिटरी ग्रुप सिंग याउना अतै सिविल सोसाइटी ऑर्गेनाइजेशन सिंग सु यानबो बुजत कदर हाइबगी मतंगदा कुकी MLA सिंग वही अमता हाइबा ngамदना लैरी गुवाहाटी दा पांगथोकिबसु अमदी KZC गी लोइनना कुकी MLA सिंग न सेंट्रल अमसुंग स्टेट गवर्नमेंट गी मिहुत सिंग याउदबा मिफम अदुना कुकी MLA सिंग गी मायोन असी करोम द लेप कदरिबनो हाइबगी समम न फिल्म अमदा लैरी फिल्म असिदा सेंट्रल BJP गवर्नमेंट गी माइकैदगी यामना सेंग मणिपुर की BJP की लुसिंग सिंग द कम्युनिटी खुदिंग मकी MLA सिंग याउबा मियाम गी लेंगाक अमा सेंबा हाइबसी तंगाई फदबा लै करिगुंबा कुकी MLA सिंग न मणिपुर की अनौब लेंगाक अमा सेंबदा याउदबा तारगदि अनौब लेंगाक अमा सेंबगी मंगलान असि मंगफाउनबा ngамदबसु याई मसिगी मथक्ता मणिपुर दगी ओइना राज्य सभा की सीट अमा खंतंग पीरिबा असिगी मतमसु सही अमा फरक्त्रे हौजिक मणिपुर की राज्य सभा की MP ओइना थारिबा सनाजाव लेसेंबगी मफम असि चलिबा सही असिगी जुन कुंद लोइरगनी करिगुंबा हारिबा मतम असि फावदा मणिपुरी कॉन्स्टिट्यूएंसी सिंगदगी कारकलिबा MLA सिंगना पॉपुलर गवर्नमेंट अमगी मखादा लेबाक सलाइद्रबदी मणिपुरी ओइना राज्य सभागी MP थाबदा सोचौबा अवाबा असौबा अमा मायोक्नरगनी हाइनसु सोर्स असिना मखा तारी
Indigo gi flight bomb threat laibadagi Lucknow the emergency landing tawkhre. Delhi dagi West Bengal gi Badagodra airport ta paikhatpa horaba Indigo flight amanga se ayuk flight aduda bomb yaure haibagi pau phangkibaga loina ngasi ayuk Lucknow airport ta emergency landing tawkhre hairi flight aduna ngasi ayuk Lucknow airport ta hek landing tawkibaga loina na bomb disposal squad sing security agencies sing amadi airport authority gi official sing ga loina na angang nipan yauna passenger sani gi kuningthoi puduna pairakpa flight adu ningthina check tawki adubu bomb di phangkide hairi official source ke matung in air traffic control ngasi ayuk pung nipan ga minute nifu ga mangarom chatpa matamda Delhi dagi Badagodra tamna paigadurba Indigo flight 6E 6650 asida bomb threat leire haibigi information phangkibaga loinana air traffic control na security protocol gi matung inna flight asi kutak ki oinam haki route adubu divert tawduna ngasi ayupung mapan ga minute taraga tare tarakpa matamda Lucknow the forced landing tahon kibani haiba plane asida thingjin kiba security agency sing na plane manung dagi su tissue paper amada khutna iba note amada plane me bomb plane manung da bomb leire haiba thengnarakibani hairi Indigo da lupa crore kun gani thoiga lakh kun gi penalty thian gadawri mamang sahi gi December thada masing yamlaba Indigo gi flight kaya delay ta honduna miyam gi sathok sasen da yamna chauna akai banang hankibi gi tamakta director general of civil aviation nangarang airline asida penalty oina lupa crore kun gani thoiga lakh kun thina bakhangan treloina na aviation regulator gi maikai de gi sumamang thada soi ki basi gi tamakta airline asigi senior management busu warning tawkhre hairi Iran amadi US ka ungkhatna ringai cherakta Israel na lon na thumna nuclear bomb test tawkhrabra chingnaba pongnare Iran amadi US ka ungkhatna ringai cherakta Israel na lon na thumna nuclear bomb test tawkhrabra chingnaba pongnare haina report amana phongdoragli report asigi matungina Israel gi Negev Marubumi da Iran numiki chawrakna numidang pung mapal lom tarakpa adwaida Richter scale 4.2 rom gi changda yuwa harakibani leimai nikpagi fibam adu kilometer 100 rom lapa mafam singda madugi saum fangki yuwa habagi matam amadi yuwa habagi chang ase nuclear bomb test tawbada thokpa thodok sing aduga cham manaki bamaramna expert singna Israel na nuclear bomb test tawkhrabra haibigi chingnaba leire haina phongdongnarakibani Iran numita miyamna yuwa habagi mawongda leimai thak nikpagi saum adu North Israel gi manung chana leiba leibak singda fangkibani adubu mafam maduda leiba Meeoi singna phongdorakpagi matung inna hairiba mafam sing asida itattatana mayor of oiba yuwa habagi thaba asi adumaktui haina phongdongnarakibani tawigumba sung hojik Iran da thokliba chawba ihau amadi political gi oiba charangnaba asigi marakta yuwa harakpagi thawong asina maram oiraga Iran gi Meeoi singna thawong adu Israel na soidana nuclear bomb gi test tawba oirangani haina ngangna sangnarakibaga loinana aki akhang poknakibani hairi loinana Israel gi Negev Marubumi manakta yuwa harakiba adu mafam adudagi ithap thaptana dimona haina khangnaba nuclear facility singsu leiba mafam ama oibana amuka hena miyamna chingnaba hengalakibani America gi mixed martial artist Jack Gildas na social media gi platform ama X phongdorakibagi matung ina ikhang khangaudana Israel gi dimona nuclear facility manak nakna yuwa harakiba haibasi yamna chingnaningai oi maram aduna Trump na Israel gi thawong asi chaksil hoduna athuba matamda landana bagi thawrang to hobuna achuma khongthang oi ganing haina su phongdorakibani hairi ningsing bayabadi hojik Iran da horiba ihau asi haukiba chahi 1979 gi matamda thokiba Iran Kranti adugi matungda khwaidagi achawba ihau ama oiki ihau asi puna Meeoi 12 rom Sikhre hainari Iran da ayatollah gi leingak tukhrabadi Pakistan leikha tagadabana Trump ta leingak tuhanbidanaba asimna haijakre Iran da Ayatollah Khamenei gi leingak tukhrabadi Pakistan leikha tana manglakadaba maramna American gi President Donald Trump da Iran gi leingak tuhanbidanaba Pakistan gi Chief Defense Forces Asim Munir na haijaki haina report amana phongdoragli report asigi matugina mamang chehida Israel amadi America anina puna landakhiba da Iran gi Ayatollah gi leingak tuba yabagi fibam da laikhibani adubu Trump da Asim Munir na Ayatollah gi leingak tuhanbidanaba haijakibani hairi adubu luribadi handak Iran da horiba ihau asidadi Ayatollah gi leingak tubagi chang yamna wangna leirakpana maram oiraga Pakistan gi Prime Minister Shehbaz Sharif amadi CDF Asim Munir anima kham nami paiba poklakibani expert singna phongdorakpagi matung ina karigumba Iran gi hojik leiriba Ayatollah gi lenga asi tukhrabadi Pakistan gi oina chawna mangjabaga loinana leikha tarakadabagi maram kaya lei Iran amadi Pakistan hariba leiba ani asi kilometer 100 lom border share tawnabani hariba kilometer 100 lom sangba border area asi Pakistan gi khwaidagi sathiba mafam Baluchistan hariba lam asi leibani masina maram oiraga Iran gi lengak tukhiba haibasi Pakistan gi oinadi yamna chawna khudong thiningai oirakani Iran gi lengak tukhrabadi hariba border area asida makal makha kaya gilangi khutsu khulai puthok pusin tawbagi chang wangkhalakani terrorist sing mapanga kankhalakani amadi refugee sing ichagum haijilakani haidi Iran da leramba Pakistan ge ambassador Asif Durbani na Trivin da pikhibar interview amada Iran da internal
development amadi mapandagi khut thingjalakpadagi tholakpa thogdok ama hektana Pakistan da chawbu chaitheng kaya soidina pirakani. Pakistan na hujik nungsa thiriba si Iran gi Sistan amadi Baluchistan state ka Pakistan gi Balusinga lainariba mari aduni maram aduna Iran da Fibam hek soklakpaga border area da terrorist ki network kham thengna akiba fangna hingalakani haidi nakala da Iran da landagani hairamba America gi President Donald Trump na Iran gi government na ihauroi chanipan lom thari yanduna hatkani tawramba adu tokkibadagi damak thagatpa phongdokre adubu Iran da hojik chathariba akiba fanglaba ihau adudi adumak ngasisu lepa leitri haidi. Meeoi taraga mathoi tongba Indonesia gi aircraft ama mafam khangkhidre. Indonesia gi meeoi taraga mathoi tongkiba ATR-42 500 aircraft ama leiba adugi Makassar manakta mangkhre haina phongdorakpaga loinana social media da thadorakiba video sing da aircraft adu chingjau ga naknaba mafam amada fata haudigi marakta leibigi video sing thaganaraki. Plane adu radar dagi mangkhiduna pau faunaba ngamkhidabani haidi. Flight tracking data amasung local media singna report tawnaraki. Flight radar 24 gi matungina ATR-42 500 aircraft adu Indonesia Ministry of Marine Affairs and Fisheries na chalaibani. Hariba flight adu radar dagi mangkhibani. Aircraft adu samudra gi mathakta anemba altitude ta paikhibani. Aircraft adu gi aroiba signal leiba adugi awang nungchup thangbada leiba Makassar airport dagi kilometer kullom lapna leiba mafam amada 4.20 UTC da fangkhibani. Local media na phongdorakpa report amada aircraft adu local time gi nungthil pung amaga minute 8 rom chatpa matam aduda pau faungnaba ngamkhidabani. Aircraft adu da crew member nipan amasung passenger ahum tongki haina su authority na phongdokhi. Samudra da leiba chawba nga sakna chingba thawai panbasing chaduna hinglamba meter 12 rom sangba Paleofish Colossus Kobalin leiramki. Samudra da leiba chawba nga sakna chingba thawai panbasing chaduna hinglamba meter 12 rom sangba Paleofish Colossus Kobalin leiramki haina scientist singna phongdokre. Report asigi matungina Paleofish Colossus haina khangnariba chawba makhal gi lin asi chawrangna chahi crore 5.6 longgi mamangda Africa gi mayada leiba samudra gi lamsingda leiramki haina panari. Study asigi matungina Eocene gi matamda Paleofish Colossus hariba lin asi samudra gi ecosystem da top position da leiramki. Lin asina asuk yamna sanglamgani haibasi kana amatana thajanaramkhide adubu lin asigi phangkiba saruksing adugi matung inadi meter 12 muk sangani hairi. Hojik samudra da leiriba lin sing asisu meter 2 dagina 3 mukti adumak sangi. Paleofish Colossus ki phangkiba yanglen sarugi saruk aduna yamna mayek singna takle madudi lin asi scientist singna meter 12 muk sangi haibasi achumba wafam oigani hairi. Haukiba chahi 2018 da chathakiba research ki study amagi matungina malemda asuk yamna sangba lin leiramki haibasi kana amatana thajanakhide amadi wakhalda fawba faungnakhide. Hariba lin sing asina hingnabagi damak samudra da leiba achawba makhalgi thawai panba jiba sing chaduna hinglamkhibani. Paleofish Colossus hariba lin sing asina leiramba samudra gi lam adu ngasidi marubumi oina leiri. Lin ase hojik ekhoi meeoi bana uriba amadi thengnariba lin makhal sing asidagi yamna khenaba oi. Hojik su malemgi oina khwaidagi chawba lin yellow snake ki makhal sing asi samudra da leiba thengnari. Hariba lin sing asi meter 3 lom sangi. Matam amada prithvi da leiramba Titanobo wa haina khangnaba lin makhal asisu malemgi oina khwaidagi sangba lin amani adubu Titanobo wa hariba lin makhal asisu hojik leitre haibadi mapung fana mutkre hari. Paleofish Colossus lin makhal asi samudra da leiba achawba makhal gi shark amadi Dinosaurid haina khangnaba gambir sing chaduna hinglamba yai haina su phongdorakli. Hindu singi damak bot piba haibasi haramni haina Bangladesh ki cleric singna phongdorakre. Mathang thada pangthokadariba Bangladesh ki mikhal mangoina na Hindu singi damak bot piba haibasi haramni haina leiba adugi Muslim cleric singna furup ki marakta nungsi nadana bagi wahai phongdoki bagi video sing pak sana sandoraki baga loina lakadariba leiba asigi general election da cleric singna Hindu natraga Muslim nataba mirep singna voter singna sawgatana ba wafam sing social media da pak sana sandorakre. Social media da sandorakiba video amada masang maming khangdaba Muslim cleric amana lining laisonga mari leinaba thoram amada miyamna hangkiba wahangi paukum oina Hindu singi damak bot pirabadi haramni haiba wahai sing sizinnakhibani. Lining laisonga mari leinaba program amada masak maming takthokdaba cleric amana Hindu gi mirep singda bot piba natraga kafir asi haramni haiba wafam phongdokpaga loinana Hindu singbu sawgatpa haibasi Islamna yade haiki. Bangladesh da leiriba International Society for Krishna Consciousness konda
atamnana singnaraduna leiba aduda Hindugi laisang ama thamba haibasi Islam lainigi mayuktani haiki. South China da norovirus sandorakre. South China da norovirus sandoraktuna mahairoi chamaga ahum lom laikanakre haina China gi Health Authority gi maikaidigi fongdoragli. Report asigi matungina norovirus asi mapung oina khong hamdaba amadi obagi layong tawgali. China gi epidemiological gi team singna norovirus sandorakle ba mafam singna changsinduna survey tawbagi thabak paikhatpasu haukre. Norovirus na maram oiraga chahi amagi manungda mioi lak anirom siali. Masigi manungda angang lising yang khairom ki hairi. Venezuela gi matungda US na Mexico da amuk landaraba yai. Venezuela gi matungda US na Mexico da amuk landaraba yai haina expert sing na section wafam thamlakre hairi. Report asigi matungina America gi Federal Aviation Administration gi official sing na January 13 da airlines sing da section wafam thamladuna advisory amasu thokibani. Advisory asi numi humfuni gi oina thokibani. Ningsing bayabadi America gi President Donald Trump na Venezuela da landaduna leiba asigi President Nicolas Maduro fakraba matungda drug ki makol ama oiriba Mexico dasu landagani haina ki akhang chawna pikibani. Federal Aviation Administration FAA gi spokesperson na fongdokhibada FAA na Mexico, Middle America, Panama, Bogota, Guayaquil amasung Mazatlán Samudra gi lamsingda pariba air servicing gi mathakta section wafam sing asi advisory thokuna thamkibani hairi. Nakalamaramda Iran amadi America laiba anigi marakta chawna ungkhonarakpa sina maram oiraga Europe Union gi maikaidagi su Iran gi airspace sing da paisiludana ba section wafam thamkibani. America na matam amada hekta landarakpa yaba yakiba leibana Iran na makhoi gi airspace high alert ta thamduna section thorang kaya lakhotkrabani hairi. UK Navy na mi yaw da helicopter launch tawduna North Atlantic ngakthokna ba thorang tawkre. Britain gi Royal Navy na hanba oina mi yaw da helicopter launch tawduna submarine amasung atopa amanga tathon ba yaba mission sing mayokna na basem sakre. North Atlantic ta ungkhatna bagi changwang khatlagli ngai cherak asi da region asi bungak thokna bagi damag UK Navy na mi yaw da helicopter launch tawkhibani. Europe Continent gi Defense Center na kumja 2022 gi February tha da Russia na Ukraine na mapung fa na landa ba hawrakraba matungda ngaksen gi thorang sing na hongna na semdok semjin tawduna hena mapangal kanba amasung matamga chunaba khusukhulai sing semgat sagat pa hawrakhibani. Europe ki manungda laiba UK na su leiba adugi lanmi gi mapangal kankhatna bagi pandamda leiba adugi ngaksen gi lamda sel thada ba hengatuna lakhibani. United States na Denmark ki territory ama oiriba Greenland da henba mieng thamduna leiba asibu US ta tinsinna bagi mieng thamlingai cherak asida UK Navy na mi yaw da helicopter launch tawduna North Atlantic ta kian khangalakpasing thengnana ba khongthang asi lokhatkibani. UK na Greenland Iceland amasung Britain gi marakta lariba ising gi saruk singda lanmi gi ahenba thabak thoram sing lokhatuna region asibu ngakthokna ba tharang tawri. British Navy na fongdokhibada Proteus haina mingthonba mi yaw da helicopter asina singnarakpa kayabu maipakna ngakthokpa ngamlagani. million pound 60 rom changna semgatliba anawba helicopter asina Britain amasung NATO gi mapang sing ngakthokpada nathana North Atlantic ta kian khangalakpa kayabusu tarai na maithiba piba ngamlagani haiki. Defense amasung aerospace group ama oiriba Leonardo na design tawduna sariba mi yaw da helicopter asida sensor amasung computer system sing yawbuga loinana software gi matengna mapangal habliba helicopter asina akoibada leiriba Fibam kayabu mayek sengna khanganba ngamalagani haina UK Navy na fongdokre. Supreme Leader Khamenei Iran da asi ana amadi amangata thoali basi Trump nani. Iran da Pak sana changsin kiba khongjang da sikhiba mioi lising ahum henkre. Iran gi Supreme Leader Ayatollah Ali Khamenei na leiba adu da Pak sana changsin kiba khongjang da mioi kaya sikhiba amasung amangata thoan kiba adu United States amasung Israel na atamna na thoan bani haina maral sikhiba ga loinana US President Donald Trump while kai bathabak tawba phataba mioi amani haikre. Supreme Leader Ayatollah Ali Khamenei na fongdokhiba wafam amabu Iran gi state media na fongdokladuna US President Donald Trump na hakthengna na yawsin kiba maram na Iran gi khwaidagi nauna thokiba ihaw asi top ama oikibani. Leiba asida paksana inai tariba amasung amangata thokliba asi miram gi mioi sengna chawba thodang lobadagini haina su Khamenei na fongdorakpaga loinana Iran da thokliba pamdaba thodok sing asida Israel amasung US ki charba khutsing yawki hari. Iran gi authority na leiba aduda ingtapa thugairi basi miram gi matik maya yawi haina akanba wafam fongdokpaga loinana geopolitical gi rival ama oiriba Israel amasung US na leiba asibu namthana bagi lalong amada khongjang loi singbu sabgatuna leiba asibu kangkhong chaina ba amasung ingtapa thugaina ba atamna na chathan kibani hari. Supreme Leader Khamenei na leiba asigi ngamkhai lana singnarakpa sing amasung mangtak na honarakpa singi mathakta chapchaba paukhumpi gani haina kihan khangan bagi warol fongdokpaga loidina leiba asibu lanfam ama oheloi haina su akanba firef tamki. Leiba asibu mangnaba amasung kaina basiliba leiba adugi amasung mapan lamgi
ꯃꯤꯐꯠꯇꯁꯤꯡꯕꯨ ꯀꯩꯗꯧꯅꯨꯡꯗ ꯆꯩꯔꯥꯛ ꯄꯤꯗꯅ ꯇꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯈꯥꯃꯦꯅꯩꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 3,000 ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯑꯦꯁꯇ ꯕꯦꯖ ꯇꯧꯕ SRNA ꯒ꯭ꯔꯨꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯃꯤꯂꯤꯇꯔꯤꯗ ꯃꯔꯤꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯗ ꯌꯦꯛꯅꯔꯤꯕ ꯇꯔꯀꯤ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ 7 ꯑꯃꯗꯤ 12 ꯁꯨꯕꯗ ꯂꯩꯔꯝꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯃꯤꯂꯤꯇꯔꯤꯗ ꯃꯔꯤꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯗ ꯌꯦꯛꯅꯔꯤꯕ ꯇꯔꯀꯤ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯂꯤꯁ ꯑꯁꯤꯗ 7 ꯑꯃꯗꯤ 12 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒ꯭ꯂꯣꯕꯦꯜ ꯐꯤꯌꯔ ꯄꯥꯋꯔ ꯏꯟꯗꯦꯛꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯑꯁꯤ ꯑꯃꯦꯔꯤꯀꯥꯅ ꯑꯣꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯛꯇꯤꯚ ꯃꯤꯂꯤꯇꯔꯤꯒꯤ ꯃꯁꯤꯡ ꯑꯁꯤ 13,28,000 ꯅꯤ꯫ ꯔꯁꯤꯌꯥꯒꯤ 13,20,000 ꯂꯩꯗꯨꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯤꯂꯤꯇꯔꯤ 20,35,000 ꯂꯩꯗꯨꯅ ꯆꯥꯏꯅꯥꯅ ꯑꯣꯏꯔꯤ, ꯑꯗꯨꯒ ꯑꯦꯛꯇꯤꯚ ꯃꯤꯂꯤꯇꯔꯤ 14,55,550 ꯂꯩꯗꯨꯅ ꯏꯟꯗꯤꯌꯥꯅ ꯃꯔꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤ꯫ ꯃꯉꯥꯁꯨꯕꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯅ ꯑꯦꯛꯇꯤꯚ ꯂꯥꯟꯃꯤ 6,00,000 ꯂꯩꯗꯨꯅ ꯑꯣꯏꯔꯤ꯫ ꯇꯔꯨꯛꯁꯨꯕꯗ UKꯅ ꯑꯣꯏꯔꯤ꯫ ꯂꯤꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯖꯄꯥꯟ, ꯐ꯭ꯔꯥꯟꯁ, ꯇꯔꯀꯤ, ꯏꯇꯥꯂꯤ, ꯕ꯭ꯔꯥꯖꯤꯜ, ꯄꯥꯀꯤꯁꯇꯥꯟ, ꯏꯟꯗꯣꯅꯦꯁꯤꯌꯥ, ꯖꯔꯃꯟ, ꯏꯖꯔꯦꯜ, ꯏꯔꯥꯟ, ꯁ꯭ꯄꯦꯟ, ꯑꯁꯇ꯭ꯔꯦꯂꯤꯌꯥ, ꯏꯖꯤꯞꯇ, ꯑꯜꯖꯤꯔꯤꯌꯥꯅꯆꯤꯡꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯌꯨꯀ꯭ꯔꯦꯟ, ꯄꯣꯂꯦꯟꯗ, ꯇꯥꯏꯋꯥꯟ, ꯚꯤꯌꯦꯠꯅꯥꯝ, ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, ꯊꯥꯏꯂꯦꯟꯗ, ꯁ꯭ꯋꯤꯗꯦꯟ, ꯀꯦꯅꯥꯗꯥ, ꯁꯤꯡꯒꯥꯄꯨꯔ, ꯒ꯭ꯔꯤꯁ, ꯅꯥꯏꯖꯦꯔꯤꯌꯥ, ꯃꯦꯛꯁꯤꯀꯣ, ꯑꯥꯔꯖꯦꯟꯇꯤꯅꯥ, ꯅꯣꯔꯊ ꯀꯣꯔꯤꯌꯥ, ꯕꯪꯒ꯭ꯂꯥꯗꯦꯁ, ꯅꯦꯗꯥꯔꯂꯦꯟꯗ, ꯃ꯭ꯌꯥꯟꯃꯥꯔ, ꯅꯣꯔꯋꯦ, ꯄꯣꯔꯇꯨꯒꯜ, ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ, ꯐꯤꯂꯤꯄꯤꯟꯁ, ꯃꯦꯂꯦꯁꯤꯌꯥ, ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ, ꯗꯦꯟꯃꯥꯔꯛ, ꯀꯣꯂꯝꯕꯤꯌꯥ, ꯆꯤꯂꯤ, ꯐꯤꯟꯂꯦꯟꯗ, ꯄꯦꯔꯨ ꯑꯃꯗꯤ ꯚꯦꯅꯦꯖꯨꯋꯦꯂꯥꯅꯤ꯫ ꯒ꯭ꯂꯣꯕꯦꯜ ꯐꯤꯌꯔ ꯄꯥꯋꯔ ꯏꯟꯗꯦꯛꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯃꯤꯂꯤꯇꯔꯤꯒꯤ ꯂꯤꯁ ꯑꯁꯤ ꯁꯦꯝꯕꯗ ꯁꯨꯞꯅꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯈꯛꯇ ꯌꯦꯡꯗꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯇꯦꯛꯅꯣꯂꯣꯖꯤ, ꯃꯣꯗꯔꯟ ꯋꯥꯔꯐꯦꯌꯔ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯃꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯁꯦꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯑꯦꯗꯚꯥꯟꯁ ꯅꯦꯚꯤ ꯑꯃꯗꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨ ꯌꯦꯡꯂꯒ ꯇꯣꯞ ꯔꯦꯡꯛꯇ ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯁꯨꯞꯅꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯕ ꯈꯛꯇꯅ ꯂꯩꯕꯥꯛ ꯑꯗꯨ ꯃꯤꯂꯤꯇꯔꯤꯒꯤ ꯂꯝꯗ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗ ꯂꯦꯞꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯨꯅꯥꯆꯜ ꯂꯝꯀꯣꯏꯕ ꯃꯤꯑꯣꯏ 2 ꯎꯟꯅ ꯐꯝꯖꯤꯜꯂꯕ ꯄꯥꯠ ꯃꯊꯛꯇ ꯆꯠꯂꯨꯕꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯦ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯇꯋꯥꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯎꯟꯅ ꯐꯝꯖꯤꯜꯂꯕ ꯁꯦꯂꯥ ꯄꯥꯠ ꯃꯊꯛꯇ ꯆꯠꯂꯨꯕ ꯂꯝꯀꯣꯏꯕ ꯃꯤꯑꯣꯏ 2 ꯄꯥꯠ ꯃꯊꯛꯇ ꯂꯩꯕ ꯎꯟ ꯑꯗꯨ ꯀꯥꯏꯔꯛꯇꯨꯅ ꯇꯥꯁꯤꯟꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯇꯋꯥꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯊꯣꯟꯒꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯝꯀꯣꯏꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯀꯦꯔꯂꯥꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯗꯨꯅ ꯇꯋꯥꯡꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ 9ꯅ ꯁꯥꯕ ꯂꯝꯀꯣꯏꯕ ꯃꯤꯑꯣꯏ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯛ 2 ꯑꯗꯨꯗꯤ ꯗꯤꯅꯨ 13 ꯑꯃꯗꯤ ꯃꯍꯥꯗꯦꯕ 13 ꯀꯧꯏ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯎꯟꯅ ꯐꯝꯖꯤꯜꯂꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯠꯂꯨꯕꯗ ꯎꯟ ꯑꯗꯨ ꯀꯥꯏꯔꯛꯇꯨꯅ ꯇꯥꯁꯤꯟꯕꯗꯒꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ 2ꯅ ꯀꯟꯕ ꯆꯪꯂꯨꯕꯗ ꯎꯟ ꯑꯗꯨ ꯍꯦꯟꯅ ꯀꯥꯏꯔꯛꯇꯨꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ 3 ꯏꯔꯥꯛꯅꯕꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯃꯁꯥ ꯃꯇꯣꯝꯇ ꯊꯣꯔꯛꯄ ꯉꯝꯈꯤ, ꯑꯗꯨꯕꯨ ꯗꯤꯅꯨ ꯑꯃꯗꯤ ꯃꯍꯥꯗꯦꯕꯇꯤ ꯏꯪꯂꯕ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯥꯛꯅꯈꯤꯕꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ, ꯑꯗꯨꯕꯨ ꯗꯤꯅꯨ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤ꯫ ꯃꯇꯝ ꯈꯔ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯗꯦꯕꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯐꯪꯕ ꯉꯝꯈꯤ꯫ ꯔꯤꯀꯚꯔ ꯇꯧꯔꯕ ꯍꯛꯆꯥꯡ 2 ꯑꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛ ꯖꯪ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯈꯤ꯫ SP ꯊꯣꯟꯒꯣꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯦꯂꯥꯄꯥꯠꯇ ꯎꯟꯅ ꯐꯝꯖꯤꯜꯂꯤꯕꯁꯤ ꯂꯝꯀꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯦꯡꯕ ꯂꯥꯛꯅꯩ꯫ ꯃꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯀꯌꯥ ꯏꯕ ꯁꯥꯏꯟꯕꯣꯔꯗꯁꯤꯡ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯝꯀꯣꯏꯕꯁꯤꯡꯅ ꯎꯟꯅ ꯐꯝꯖꯤꯜꯂꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯪꯗꯅꯕ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯊꯝꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯄꯥꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯝꯖꯤꯜꯂꯤꯕ ꯎꯟ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯑꯔꯨꯝꯕ ꯁꯄꯣꯔꯠ ꯇꯧꯕ ꯉꯝꯗꯕꯒ ꯃꯥꯜꯂꯕꯁꯨ ꯃꯐꯝ ꯈꯔꯗ ꯑꯄꯥꯕ ꯃꯐꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯍꯧꯗꯅ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯋꯥꯡꯏ ꯍꯥꯏꯈꯤ꯫ ꯇꯋꯥꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯂꯥ ꯄꯥꯠ ꯑꯁꯤ ꯁꯤ ꯂꯦꯚꯦꯜꯗꯒꯤ ꯐꯤꯠ 13,000 ꯋꯥꯡꯕ ꯃꯐꯝꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯃꯇꯝꯗ ꯎꯟ ꯐꯝꯖꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝꯕꯨ ꯂꯝꯀꯣꯏꯕꯁꯤꯡꯅ ꯌꯦꯡꯕ ꯂꯥꯛꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯝꯖꯤꯜꯂꯤꯕ ꯎꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯑꯥꯏꯁ ꯁ꯭ꯀꯤꯏꯪ ꯇꯧꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯤ ꯑꯌꯥꯕ ꯄꯤꯕ ꯂꯩꯇꯦ꯫